Farm Sennaba mioi ama Mapuna license ganna kapada laikidre Farm Sennaba mioi ama Mapuna license ganna kapada laikidre thaudok aduga mari leina miyam gi oiba mifam am pangthoktuna GSC semkhre loina tongan bu warep sing lawdun demand sing adu phangdri phawba si baksang lawroi haidi police ki pauna haidi bana thaudok asing ngarang numidang pung 9 makhai rom tabada Thawal district ki hairok police station ki manung chan ba hairok Kangrokta nauna saba farm ama sangaba mari leina saksa haijana ba mari leina thaudok adu thokibani laikhidraba farm sangba mioi adugi maming na laisram tombi sahini fuka manga apokpa laikhidraba laisram khomai kawi hairok part 2 Devi Mandar Lekai Degini Aduga Maku Nongmini Kapli Pam Mapu Adugi Maming and Ninthosum, Rasni Kanda Sahini Fugamari, Apopa Lakitra and Ninthosum, Manjor Kawi, Mark Nahirok Part 2 May Lekai Degini Todok Toliba Mafam Asi, Makwe and Yum the Sarang kilometer, Maritum Lamp, Labor Sinkum Mayanak, Labor Local Amadani, Todogari Matung Tarakpadam had a Sigamarina Pam Mapu, Rasni Kanta Polisna Fakre, Lakitrabatum Bisum Hakmasana Nongmini Kaptun Hatkibani Hibasi, Yazari Hari, Poliski Pawasana Makata and Hariban Rasni Kanta Giharu. Kangrokta nauna saba farm ayukta sangabagi thauram adu loiraba matung numidangda Rajnikanta yaunu mioi khara saksa haijanaki maduda mariyen rakpadagi Rajnikanta namhaki license gun adu puthoraklaga Tombi bu makokta kapki soklaba Tombi Thawal district hospital pukhatuna laikanana bu honaki adubu doctor na siri haina confirm tawki laikidaba chang hojik James ki mokta leiri amorom thaudok adugi paw miyam na tanar padi ngarang numidang pung taraga makhairum tabada khoisaunar ba miyam na pham mapu Rajnikanta gi yum thugaiduna akai atoi thokan khre ngarang pham sangba adu da yaukiba miyoi singna phongdokpa Rajnikanta masana ngarang ayuksu nongmai puthoktu blank fire ka tawki maduda Sangaba yabu mi kasu sauna ki hairi mihat adu da pen da phungdok tuna laikhidra laisram tumbi gi loina bi laisram pandama phungdok ki badam haki mapure ba adu isam samna thabuk sudun hingbani mapure ba kari maral gi damakta halibana haki maral takpiyu mapure ba adu ngasi phabu kana gumba mi amata kanu ngaina da ba sauna ba amata su laikhidri lehuri ba masa hum mapure ba yaudana karam ba yo Takadoribano, Imungi bar, Pumba Mapuroibana, Purambani, Haina Pungdoraki, Maraxidam had a cigamari and Nasi, Pungni Palum Taba, the Hero Part 2 Debi, Mandap Lekai Degi, Divine Nongpok to Youth Club, the Miam from Pantokre, Loina ZSC Semcre, Nasi Semkip Zasin and Loki Warep Kimatung in Atam Tiraba Mihat Asi, Kanagumba Mui Karga Lautuna Gasataba Mihat Amani Haina Lawi, Maram Aduna Siner, Mui Kudim of Fadona, Lugi Oivomatic Saba Serak Pangan Gadabani, Loina Lake Tumbi, among the Mihat as the Sieneriba, among the Sel in a Lak yang kai pihan bahai bas lep naki amorom da laikhidraba tumbi gi thawa yaw tabak sang laikhidraba rasnita antagi farm der lairon chengani demand sing asi thabuk to onthok tu fawa asi baksang lawroi hairi Myanmar amasung Bangladeshi singnaba illegal immigrants sing numit kuntrani gi manung da masak khangduknaba state sida instruction pirakre lebak asina Bangladesh amasung Pakistan akan mumongdo ungkhatnari ngai serak asida lebak sing adugi illegal immigrant kaya India gi tongan be state sing sangsilaktuna leisil liba sing numit kuntrani gi manung da masak khangduknaba Ministry of Home Affairs ki mekedegi state amasung union territory sing da khangan kre Ministry of Home Affairs ki pawgi source aman hairibana Indian citizen ni haina claim toriba Bangladesh amasung Myanmar dagi lakpani haina singnaba illegal immigrants sing adugi background sing adu subsana numit kuntrani gi manung da khangdoka dabani hairiba numit kuntrani asigi manung da makoi gi documents sing adu verify tawdrabadi makoi gi maram da halanna gi thabuk sing paikhat kari union territory sing amasung state sing illegal immigrants sing adu dictate tawba identify tawba amasung deport tawba gi sakti legani loina na hairiba thabuk sing asi paikhat nabagi damakta district level detention center sing marang kaina thamgadabani Ministry of Home Affairs ki maikedi Bangladesh amasung Myanmar gi changnak illegal immigrants sing masak khangduknaba maram da halan khibagi thabuk sing paikhat pa asiga mari lenin laibak ani asigi lona bada ngamkhai ngakpagi thabuk toiba Assam Rifles amasung BSF ki DG da AKANBA instruction pikre instruction asigi mangoina na hokiba February tha da su Union Home Minister Amit Shah na illegal Bangladeshi amasung Rohingya immigrants sing India da sanglakpa mateng panglamba network sing gi mathakta sapsana AKANBA thabuk sing lomkhat kari haina AKANBA wafam phongdu khiba laikhrabani Ministry of Home Affairs ki naunu pirak instruction asigi mari leina na mamangi matamda Mizoram da lanjilaktuna leiriba Myanmar refugees sing biometric details sing collection tawbayana leiram khibadu nahuna na Mizoram government gi maikhaidagi state adu da leiriba Myanmar refugee listing contra humdoi gi biometric details sing collection tawragani haina phongdokre hiram asigi matang da hukiba eyumita Mizoram government amasung Ministry of Home Affairs ki marakta video conferencing pangtoktuna biometric enrollment exercise pangtokna kanna basu laikre hairi Siroi Lily Festival section Thorang Hengat Hatkhre Festival the Miam Sarugya Bayanaba dedicated bus service Lagani Haying May Kundagi Kungamari Pabo Kul the Pangtoka Durba Mangas West 11 Siroi Lily Festival as a Sarugyanaba Succession Tauri sing Asoy Angam Tok to Police section Thorang Hanadi Hengat Hatkhre Festival as the Miam Namupana Sarugyabam Namik Festival Hogan May Kundagi Kungamari Pabo Manipuri State Transport MST
dedicated bus service legani kuki zo kangbu amana festival asida saru yanaba mitai singna kuki singi tariba jaga singda phawraga satpa yaroi haina phongdokhiba adugi matung tarakpada KSO Delhi gi president pauzo kuitena buffer zone gi manung chaliba kuki singi mapa mapugi lam phawraga satpa maitai nupa nupi amata lemna tharoi dabani haina publicity satkiba thakdok aduga mari leina festival asigi manung da sasun tawriba miyoi sing asoi angam yaudana ba police department gi maikei digi hanadagi hona section thorang sing lokhle festival manung da asoi angam thokta na ba regular security review meeting toina pangthok pa yauna festival asigi security arrangement tawriba sing adu mapung phana yengsenaba senior security officer kaya deploy tawre imphal dagina ukrul phabu gi lambida saruk sing da hanadagi hena frisking amasung checking hengat pagar loina na patrolling kankat hankre festival asigi damakta tourism amasung atai department sing gi official kaya hanana festival bangthok ko darbi mafam sing da thungkre maru ene kuki zo organization ni haiba amana mitai sing da kihan khanghan kiba adu ko mari leina na imphal ukrul lambi gi kuki sing na tariba yengang pukpite gi mahadeva phawro gi litan phabu gi marak ta henba security force deploy tawre hairiba jaga asida tariba si apikpa kuki khul khar khaktani ukrul district asu central amasung state force ka ahenba forcing deploy tawre festival manung da ahenba security force kaya amasu deploy tawgani karigum mathau tarak pada ahenba reinforcement sanction nabagi damakta wireless communication na singba mikup nahum sing na thorang tawduna thamkre tangkul naga community gi volunteer kaya amasung imphal degi lakpa tourist sing asoi angam thokta na security forcing mating pangli hairi amarom da siroi lili festival asida biyam na fana saruk yaba yana ba manipuri state transport ki dedicated bus service leigani festival manung da MST gi bus ahum ukrul amasung imphal SK ISBT gi ani gi marakta service legani festival manung da nungti numit khuding gi ayuk pung tare taba matam da imphal SK ISBT dagi MST gi bus MN Siroi festival da lamthagani aduga Siroi public ground dagi numit yung pung amaga makai taba matam da haiba bus asimang imphal dagi ISBT tamna lakani amarom dagi heyeng dagi hawna pangthok kadurba Siroi lili festival asigi coverage tawgado pawmising gi oina ayuk pung taruk taba matam da nitai pet chuthekta leiba DIPR office dagi lamthagani loina nungtin pung ani makai taba matam da Siroi gi damakta imphal dagi halakadabani sugi ground rule thugai basing sarapi manipur gi pun saktam thugai na illegal migrants in kuki zo terrorist na kamtheng na singnariba asida Indian government na tumin na laisin badagi lainga ki matakta singnabagi sang nong magi hengkalakle laibak asigi ngamkhai lan huran lanada sangsil lakiba Myanmar based terrorist group kharga nongmai sukap kap na batawduna suspension of operation Soo tawna kiba aduda separate administration gi demand tawba laibak ki pun saktam na singnaba tawdaba yadaba haiba yauna hiram kayada yanaba sahi tawna kibani adubu terrorist group sing asina sugi ground rule thugai raga laibak ki matakta landana ba makhoi gi tongan lepak semna demand landarak pada langjada misam sani gu humpugi thawai khangu thakta hingtha thatkhre miyoi kaya mafum khangdana manghankhre yum lising kaya mai thaduna ut olhankhre khul thadokduna lanjener ke ba miyoi lising humpu hena relief camp sing sangje phumloduna leiri adubu sugi ground run thugaiduna leiba ki mathakta landarak ki ba terrorist sing gi mathakta war crime sathabagi mayokta Indian government na kok non bagi mongda leibagi thausil sathatuna leibadagi loikham naidaba lan oiduna leire sugi ground run thugaiduna leiba ki apun ba saktam thugaina ba landarak ki ba damakta su handoktuna logi oiba action lokhat tabadagi terrorist sing lainga ki mathakta leibagi thawong satharak libasi leibak thibani sugi ground rule gi wangwada tongan balegak separate administration demand miyam gi mathakta landa aduna war crime leptana sathariba asida laingak ta yawa chin kuki jogi MLA amadi kuki gi seso amasung lal holup sing miyoi sing gi punna guhati da pangthokhiba mifam Soo Da Leiriba lal holup sing wari sanana ba thawrang laukhatlabadi India government na lapthoknabagi warep laukre kuki terrorist sing India government gi wari sanagadabani haina laukibu warep adu taram oktuna wathok asigi athubu waroisin purakna ba honagadabani suspension of operation sugi ground rule da laiba ki apun ba saktam kaheloi haibu hiram yawbana makhoina taliba separate administration gi wafum khanna fam thokte ground rule thugairiba amadi leibak asigi wangmada sanglakhiba lal holup singi lusingba amasung kedar sing masa khangdoktuna makhoi masa masa gi maram namna thindok pikhinaba laingak na thabuk laukhatlabadi wathok asigi waroisin purakpada ngamgani loina leibak ki mathakta landabada saugatpa amadi haktengnana saruk yaba maral leibasingi mathakta logi oiba serak pinaba thabuk laukhatuna laingak ki phirep sapsana khanghanba mathau tai laingak na laukhalakpa phirep ki mayukta lepasing adugi mathakta maral gi matik saba serak pifam thogi Soo Da Leiriba lal holup singa laingak wari sanaduna laingak ki phirep khanghanabagi damakta khudung saba adu manghandana ba hona pham thogi mapalam dagi ngamkhai lana sanglak liba lamhen tu henba kuki terrorist na sathariba crime singi serak pahalgam terror attack manana paukhum pi da batar badi lenga ki thausil de yunglei melei naiba oina thokani masina maram oiraga manipur bulema asigi state na tabra haibagi wahang leirabadi lega ki apunba saktam mache tana kai khinabagi maram oirakpa yai suspension of operation Soo Da yabu illegal immigrants in khandu ground rule thukai basingi mathakta serak pirabadi wathoki waroisin purak pungamgani